irang karamba matamda loigedage haiba ngamde Manipur thugainingba leiriba makhai adumak thengnaba tabane biren tha taret henzilaglaba maitai amasung kuki anigi marakta thogliba irang ase karamba matamda loisingadage haiba ngamde tawriba lanasi Manipur thugaigi hairiba kangbuga Manipur thugaiba yaroi haiba kangbuga ne Manipur thugaige khaliba makhoi leiriba makhaide adumak thengnaraga leiba tabani haina ngarang silchar da pangthokiba thauram amada saruk yakiba chief minister N Biren Singha na paumi singda phongdokre ngarang all Assam Manipuri Youth Association na sinduna Assam gi manungsan na silchar gi Dudapatil part 4 gi khoirenda Manipuri Unity Convention 2023 gi thauram ama Manipur gi chief minister N Biren minister Singha amasung MLA singna saruk yaduna pangthokhe convention adu da saruk yakiba chief minister N Biren Singha da paumi singna Manipur da hojik thokli beirang asina maram oiraga tangdu laita da phibam amada matam kuina leirakpa asi kayam kuina leikhigadage haina hangkhe paumi singi wahangi paukhum piraduna chief minister N Biren na hai hojik Manipur da thokli beirang asi Manipur thugai gi haina sangsilakliba singa Manipur thugai ba yaroi haiba anigi marakta taunabane maram aduna Manipur thugai gi hairiba singa sina Manipur thugai roi hairagade irang asi loisinba yare adubu Manipur thugai gani haina tawriba makhaide aikhoina adumak ngaklaga leiba tabane maram aduna karamba matamda loisingadage haibadudi haiba ngamde Biren na hai kasarda leiriba lengonda bipata Gambir Singha amasung Narsingha gi mitam saraga khillaga ne masina Manipur amade Manipur gi wangmada leiriba maitai sing amatoina punsinbada achauba inot ama piraga ne Manipuri singna kasarda lakpa matamda makhogi panthungbam oinaba guest house amasu state government ki leiriba minister singa tanaraga athuba matamda sarga ne Assam da leiriba maitai sing amade Bisnupriya gi silinau singnasu Manipur da laktuna tungkoina sanagadaba apunbagi oiba committee ama semlaga tongan ba state sing da khundariba maitai sing punna chatminaduna saukhutbagi maikaida changsinanaba hotnabagi thaudang ama lawminase Bisnupriya Singh OBC da chalannabasu Assam gi chief minister ga tanaragani hainasu N Biren na phongdokhe ngarangi thauramadu da works minister Govindas Konthaujam Cape and PD minister L Susindro Elias Iyaima MLA Singh TS Santi Moirang KS Ibomsa Lamlai amasung M Ramesor Kakching su saruk yakhe All Assam Manipuri Youth Association gi president Roman Luang na preside tawkhiba thauramadu da Assam University gi professor Dr. Dhiren Khumujam AMSU gi ex-president CH Bijando Manipuri National Council gi president KHS Singhajit Manipuri Sahitya Parishad Assam gi vice president Akoijam Saupan Barak Valley Manipuri Women Apun Balup ki mihud Moiranglay Women Action for Village Protection gi president Sunita Konthaujam Nikhil Ramkrishna Nikhil Bisnupriya Manipuri Mahasabha gi secretary general Dr. Swapan Sankriti Parishad Central Committee ki president Dilip Singha NBMM Assam State ki president Tarun Singh NBMM Manipur State ki president RK Radha Mohan Mahasabha ki president Dr. KD Sastry Mahasabha ki advisor Jugendra Susaruk Yakhe